mayam ngasi muk channel asina Hollywood web series The Last Kingdom gi episode 34 adu pudu lakjare mamangi episode sing du yengbidaba yawragadi soidani yengbiu wari sima pung phana bapta na bagi damang haijabani ai koina mamangi episode gi khangkre King Elfena su utet pu marala du ngak pikhrabani aduga machana pa Edward na matik chabani thoma oidri phawba Winchester City sida laibiu haiduna request tawkhrabani adubu Rani Elsoina di uteji phana bagi damak stepa hoida yathang pikre Ethaluka sigabit kanasu Utrit na Rajkumar Edward ki damakta lepkhrabadi angang oijarabasu Rajkumar Edward na ningthau oikiba yabagi chance asi leiba maramna Utrit natraga Edward anisi manungda amadi hatoktaba yadabani haiduna episode adu loisankibani masigi makha episode 34 sida kamdawbage habadu mayam punna yengminarasi Hojik episode 34 sigi ahanba sinsimakta da ure church manungda Rajkumar Edward amadi Ethalem gi machanupi Elfet nauna yumban bagi lambi da khongdarakpagi lai khoramba changagli masida mapa mama oiriba ani sichu yawragli haibadi nupi mapa oiriba Ethalem ga Rajkumar Edward ki mama oiriba Elshot kasu punna changminaragli tasengbadi Rani Elshot ki mahutta King Elfet oina lakadabni adubu King Elfet hojik masa yam kanna ngamdaduna leibadagi magi nupi Rani Elshot oina mahut chinduna laklibani masida King Ethalem na Rani Elsoita hangli ay adomda wafam kara hogdok chaningi hoi mafam chida aina wafam chi hogdokpagi tanjabudi chadare adubo aina adomdagi khangningbama leibadagi wafam chi hogdok chabani adom amadi adomgi puroiba King Elfet na angang ani chi lohongdringi mamangda aingonda haibidriba karigino adomgi chanapa Edward hana na yuban bagi lambi da khongdakre magi nupi leire adugi su mathakta macha su leire sagai sida angang singdugi hakkadi leigadra aduna hangli Rani Elsoina mukumagli wafam chi khoina su hana adomda haidok charamba yabani adubu mamangi lohongmadu Aikoi ahal laman yauna hongkiba natti aikoi khangdana honglambo oibana ngasidi khaidoknare walo chanakre hojikti angang singdusu ichanupa Edward ki natrabani sagai siga angang singduga mari mata leinadre haidi Ethalem namuk mong iha hadana tapna haragli ai siyamna pukchen pikpa taragadra khangde wafam amata ngasu hogdokjagi angang singdu hatokibada kari akaibadi leigadage hayeng tungna sagai sida angang singduna yelaktanabgidamak hayeng aigi isu asengmana taibang khongdarakbakan chayetnaba lakadra haina khanjai aduna angang oringai hato obana khwaidagi afaba khongthangni haina khanjai masigi matangda adom munna mutta khanbiyu hairi hojik Rani Elsoit chu King Ethalem na wafam chi tapna mangonda phongdoklabasu angangsing adu hatpa tupagi matang si yoksalakpasidadi ai masigi matangda wakhal mutta khalukki haiduna hogatuna chatkre masirigi sinchi hongkre hojik Utrit chi King Elfet ki konungsida damak mathanda phamlaga leidi tanjasida Utrit ki manakta pastor ama changchalagli mahaki mamingna Bishop Kalwar kawi mahaki Rani Elsoit ka yam yanaba mafamchida leiba pastor ni maso hojikti King Elfet sikraba matung Rani Elsoina di mabu chanmanina phadabyo kana pairiba phamsi mana pairagani haiduna muktuna leiribani mahana ju Utrita mi usitana hairi hojik phamsena duna leiriba aikoi ki King Elfet na khalliba wakhansi karino khangdre nangbu mahana asuyam pamjaribsi karigino sibagi chayak phangba yaraba naran phawba ngakpiduna mafamsida thamba pamlibsi karigino khangdre nangde khoina thajaba yaba misu natti mathong chadaba nangumba mabu aikoi ki King Elfet na asuyam nungsiribsi karigino haiduna hangli Utrina su tapna kumakli madugi maramdu hojik phawba nakhoi di khangdriba oire ngasidi haibigi ta nakhoi King Elfet chi yam chalak phalak kanba mini aduga nakhoina apangba mini aduna ni King Elfet ki wakhalonbu nakhoina khangba ngamdribadu masidagi Bishop hariba pastor sisu ikairap tawna laithoktuna chatkre Utrina mohogatuna hairi adom naibu adu yamna su lana lobiganu ai King Elfet ki yeknabadi natte hairi Bishop na kumakli hoi nang King Elfet ki yeknabu oiramdabudi ai adubu nangsi King Elfet ki khwaidagi khudong thiningai oiraba marupni hojik King Elfet na hingni kaidi nangbu mafamsida leiba yakigani maramdi King Elfet na di nangbu senaba ngammi nangondagi di King Elfet na singba khara heli adubu Rajkumar Edward ti mapa kumba natti mapa Elfet kumna singloi Edward tagi di nangna amu singba khara heli aduna Rajkumar Edward pu nangna nangi khulai oina sinarakani haibasi aina khangi aduna aina mafamsida hek leiri kaidi nangna khanjaribadu thugaina bu honagani nasana khangna Rajkumar Edward tagi lapna leina bu honna waijalagli Utrina mukhumli adongi apamadu aigisu apamani aisu angang oiba Rajkumar Edward ki matung induna mafamsida leiba pamdi masidagi Bishop chu Utrita athiba wahi khara chairamaga mafamsidagi chatkre hojik Winchester City sida Utrit pu yadriba tathiriba miyoi singsi maru oina Christian dharmada phajana lupchaba mi ngaktani tawbadabu makhoisi apangba mini habsi ayengba ikhoina su khangdi uri maramdi King Elfet chu Christian dharmada aduki matik thajaba mini adubu manadi Utrit ki mapuchen sengba mathona maringjel magun mayam si uba ngambadagi Vikings oriba Utrit pu mafam si protect tawnabagi damak thamba pamli apangba mayam sinadi masibu uba ngamde makhoi di lining bagi namada dharma atopagi miyoi singbu
ꯍꯟꯊꯅ ꯌꯦꯡꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯙꯔꯃꯒꯤ ꯃꯤꯡꯗ ꯏꯁꯣꯔꯅ ꯆꯞ ꯃꯥꯟꯅꯅ ꯁꯥꯔꯛꯏꯕ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯅꯗꯨꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯎꯅꯍꯜꯂꯤ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯇꯗꯤ ꯃꯁꯤꯒꯨꯝꯕꯁꯤ ꯂꯩꯇꯦ ꯃꯍꯥꯛꯇꯤ ꯃꯤꯗꯨꯒꯤ ꯃꯕꯨꯛꯆꯦꯜꯗꯨꯅꯤ ꯈꯪꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯙꯔꯃꯅ ꯂꯦꯞꯄ ꯅꯠꯇꯦ ꯃꯤꯗꯨꯒꯤ ꯄꯨꯛꯆꯦꯜꯅ ꯂꯦꯞꯄꯤ ꯍꯥꯏꯕꯁꯤ ꯎꯇ꯭ꯔꯤꯠꯅꯗꯤ ꯈꯪꯉꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯎꯇ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯍꯤꯜ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯎꯇ꯭ꯔꯤꯠꯅ ꯎꯪꯗꯨꯅ ꯂꯩꯕꯁꯤꯗ ꯍꯤꯜꯅ ꯍꯪꯉꯛꯂꯤ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯁꯤꯌꯔ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯜꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯈꯨꯃꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯌꯨꯝ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯣꯍꯥꯡꯒꯤ ꯎꯇ꯭ꯔꯤꯠꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯕꯦꯔꯕꯟꯕꯛꯀꯤ ꯎꯇ꯭ꯔꯤꯠꯁꯨ ꯑꯣꯏꯗ꯭ꯔꯤ ꯑꯩ ꯎꯇ꯭ꯔꯤꯠ ꯔꯦꯒꯅꯔꯁꯟꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯂꯩꯇꯕꯒꯨꯝ ꯃꯊꯧ ꯑꯃꯠꯇ ꯂꯩꯇꯕ ꯃꯤꯔꯦꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯁꯤꯗ ꯍꯤꯜꯅ ꯎꯇ꯭ꯔꯤꯠꯇ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯇꯥꯡꯗꯨꯗ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯄꯟꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯔꯤ ꯑꯩꯅꯗꯤ ꯅꯪꯁꯤ ꯍꯧꯖꯤꯛꯁꯨ ꯅꯔꯥ ꯂꯩꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯥꯏꯟ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗꯗꯤ ꯂꯩꯇꯦ ꯅꯪꯗꯤ ꯑꯥꯏꯟꯕꯨ ꯊꯧꯑꯣꯏꯗꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯤ ꯎꯇ꯭ꯔꯤꯠꯁꯨ ꯍꯤꯜꯅ ꯃꯉꯣꯟꯗ ꯉꯥꯡꯕꯁꯨ ꯃꯥꯟꯕ ꯊꯥꯒꯠꯄꯁꯨ ꯃꯥꯟꯕ ꯋꯥꯐꯝꯁꯤꯗ ꯑꯃꯨꯛ ꯅꯣꯛꯆꯔꯤ ꯍꯤꯜꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯅꯊꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯨ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧ ꯃꯁꯤꯗ ꯑꯔꯥꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯤꯡꯇꯝꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯪꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯑꯄꯥꯝꯕ ꯂꯝꯕꯤꯗꯨꯁꯨ ꯅꯁꯥꯅ ꯈꯟꯖꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯎꯇ꯭ꯔꯤꯠ ꯅꯪ ꯚꯥꯞ ꯇꯥꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠꯅ ꯍꯤꯜꯗ ꯃꯨꯟꯅ ꯌꯦꯡꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯈꯟꯕ ꯍꯧꯔꯒꯦ ꯅꯪꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ ꯅꯪꯗꯤ ꯏꯁꯣꯔꯕꯨꯁꯨ ꯊꯥꯖꯩ ꯑꯗꯨꯒ ꯅꯁꯥꯁꯨ ꯋꯥꯔꯤꯌꯔꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯨꯡꯂꯣꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠ ꯍꯣꯏꯅꯁꯨ ꯎꯔꯦ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯍꯤꯜꯒꯤ ꯃꯈꯨꯠꯁꯦ ꯄꯥꯏꯁꯟꯗꯨꯅ ꯊꯥꯡꯀꯠꯂꯒ ꯍꯥꯏꯔꯤ ꯍꯤꯜꯅ ꯑꯩꯕు ꯐꯥꯔꯒ ꯋꯥꯔꯤ ꯁꯥꯕꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯅꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯍꯤꯜꯇ ꯂꯥꯎꯔꯝꯂꯤ ꯎꯇ꯭ꯔꯤꯠꯀ ꯁꯝꯅꯔꯤꯕ ꯈꯨꯠ ꯑꯗꯨ ꯍꯥꯝꯇꯣꯛꯄ ꯀꯥꯎꯒꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯑꯥꯊ꯭ꯔꯗꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠ ꯍꯣꯏ ꯃꯈꯣꯏ ꯈꯔꯅꯗꯤ ꯎꯇ꯭ꯔꯤꯠꯁꯤ ꯃꯈꯣꯏꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗ꯭ꯔꯕ ꯑꯃꯥꯡꯕ ꯃꯤ ꯑꯃꯒꯨꯝ ꯈꯜꯂꯤ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯀꯤ ꯃꯄꯨꯛꯆꯦꯜ ꯈꯪꯕ ꯍꯤꯜꯅꯗꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯀꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯍꯤꯜꯅꯁꯨ ꯃꯈꯥ ꯇꯥꯅ ꯎꯇ꯭ꯔꯤꯠꯇ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯕꯗꯒꯤ ꯉꯁꯤꯗꯤ ꯋꯤꯟꯆꯦꯁꯇꯔ ꯁꯤꯇꯤꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯐꯪꯂꯤꯕꯅꯤ ꯅꯪ ꯃꯁꯤ ꯃꯇꯪ ꯀꯥꯎꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯛꯈꯤꯗꯨꯅ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯟꯁꯇꯦꯟꯇꯣꯟ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯀꯅꯨꯠꯅ ꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯌꯔ ꯈꯔ ꯐꯨꯅꯍꯟꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯁꯤꯁꯨ ꯌꯧ ꯌꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯕꯨ ꯍꯦꯁꯇꯟꯅꯗꯤ ꯌꯥꯅꯤꯡꯗꯕꯗꯒꯤ ꯀꯅꯨꯠꯇ ꯈꯠꯅꯔꯤꯕꯁꯤꯡꯁꯤ ꯈꯥꯝꯇꯣꯛꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯅꯨꯠꯅꯗꯤ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯤꯗꯥꯅꯁꯨ ꯀꯅꯨꯠꯇ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯂꯥꯟꯐꯝꯁꯨ ꯅꯛꯁꯜꯂꯛꯂꯕꯅꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯟꯐꯝꯗꯗꯤ ꯃꯈꯣꯏ ꯑꯃꯃꯝꯒꯤ ꯚꯦꯂꯨ ꯌꯥꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯡꯂꯤ ꯑꯗꯨꯕꯨ ꯀꯅꯨꯠꯅꯗꯤ ꯑꯅꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯅ ꯂꯥꯟꯐꯝꯗꯨ ꯅꯛꯁꯜꯂꯛꯄꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯆꯥꯡꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯂꯤꯕꯁꯤ ꯃꯁꯤ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯃꯛꯁꯨ ꯆꯪꯁꯟꯗꯨꯅ ꯐꯨꯅꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯔꯁꯤ ꯃꯥꯅ ꯑꯣꯏꯅ ꯐꯨꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯟꯇ ꯑꯉꯥꯎꯕꯒꯨꯝ ꯌꯥꯝ ꯁꯥꯊꯤꯕꯒꯤ ꯃꯑꯣꯡꯗ ꯂꯥꯎꯗꯨꯅꯁꯨ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗꯅ ꯋꯤꯟꯆꯦꯁꯇꯔꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯃꯁꯥꯁꯤ ꯌꯥꯝ ꯉꯝꯗꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ ꯃꯐꯝꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯇꯞꯅ ꯆꯪꯁꯜꯂꯛꯂꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯃꯤꯠꯁꯤ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯎꯇ꯭ꯔꯤꯠꯇ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯑꯩꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯑꯩꯒꯤ ꯚꯥꯞꯇ ꯎꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯅꯁꯥꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯔꯥ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯁꯤ ꯃꯁꯥꯁꯤ ꯉꯝꯗꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯃꯃꯤꯠꯁꯤ ꯐꯥꯎꯕ ꯐꯖꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯨꯝꯂꯤ ꯂꯣꯔꯗ ꯉꯁꯤꯗꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯈꯤꯕ ꯌꯥꯊꯪꯗꯨ ꯑꯩ ꯏꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯍꯦꯛ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯍꯥꯏꯔꯝꯂꯒ ꯎꯇ꯭ꯔꯤꯠ ꯇꯞꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯤꯟꯗꯒꯤ ꯉꯁꯤ ꯐꯣꯡꯗꯣꯛꯑꯝꯃꯤꯕ ꯋꯥꯐꯝꯁꯤ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯇꯥꯕ ꯐꯪꯖꯕꯁꯤꯗ ꯃꯕꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯃꯤꯠꯁꯦ ꯎꯏꯁꯟꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯁꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯆꯪꯁꯜꯂꯛꯇꯨꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯂꯤ ꯑꯦꯜꯁꯣꯏꯠꯅ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯍꯥꯏꯖꯔꯤ ꯂꯣꯔꯗ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯆꯕꯒꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯑꯗꯣꯝꯗ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯆꯕꯅꯤ ꯋꯥꯐꯝꯁꯤ ꯎꯇ꯭ꯔꯤꯠꯀꯤ ꯃꯇꯥꯡꯗꯅꯤ ꯑꯗꯣꯝꯅ ꯎꯇ꯭ꯔꯤꯠꯀꯤ ꯃꯇꯥꯡꯗ ꯂꯦꯞꯈ꯭ꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕꯅꯤ ꯑꯗꯣꯝꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯃꯕꯨ ꯏꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯀꯤꯗꯃꯛ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯐꯥꯠꯇꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ ꯃꯁꯤ ꯑꯃꯨꯛꯇ ꯊꯤꯡꯖꯤꯟꯕꯤꯌꯨ ꯍꯣꯏ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯎꯇ꯭ꯔꯤꯠꯅ ꯑꯦꯗꯋꯥꯔꯗꯀꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯃꯁꯤꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅꯁꯨ ꯃꯁꯥꯁꯤ ꯉꯝꯗꯅ ꯅꯥꯍꯦꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯅꯗꯤ ꯐꯤꯔꯦꯞ ꯑꯗꯨ ꯍꯣꯡꯗꯣꯛꯄꯤꯌꯨ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯦꯠꯇꯨꯅ ꯂꯩꯔꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯗꯨꯃꯛ ꯑꯩꯒꯤ ꯊꯧꯔꯥꯡ ꯑꯗꯨꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯂꯝꯗꯝꯁꯤꯒꯤꯗꯃꯛ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯅꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯔꯤꯕ ꯏꯪꯂꯦꯟꯗꯒꯤꯗꯃꯛꯇ ꯎꯇ꯭ꯔꯤꯠꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯗꯕ ꯌꯥꯗꯕꯅꯤ ꯃꯁꯤꯗꯒꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯁꯨ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯍꯤꯗꯥꯛ ꯈꯔ ꯁꯦꯝꯗꯨꯅ ꯉꯥꯡꯂꯤ ꯑꯗꯣꯝꯅ ꯎꯇ꯭ꯔꯤꯠꯄꯨ ꯃꯐꯝꯁꯤꯗ ꯊꯝꯃꯝꯃꯒꯗꯤ
ꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯁꯨ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯔꯣꯏ ꯑꯗꯣꯝꯅ ꯁꯥꯒꯠꯄ ꯄꯥꯝꯂꯤꯕ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯁꯨ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯔꯣꯏ ꯚꯥꯏꯀꯤꯡꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯣꯝꯅꯗꯤ ꯈꯟꯊꯕꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯤꯕꯅꯤ ꯙꯔꯃ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯎꯇꯤꯠꯀꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯊꯝꯕꯗꯒꯤꯅꯤ ꯃꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯗꯟꯗꯤꯅꯤ ꯎꯇꯤꯠꯄꯨ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯣꯛꯇꯨꯅ ꯊꯝꯃꯨꯕꯒꯤ ꯗꯟꯗꯤ ꯁꯣꯝꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯅꯥꯁꯣꯟ ꯄꯤꯛꯅꯗꯨꯃꯛ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯏꯪꯂꯦꯟꯒꯤ ꯄꯟꯊꯨꯡꯐꯝꯗꯨ ꯌꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯪꯂꯦꯟ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯤꯕ ꯏꯪꯂꯦꯟ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯁꯣꯝꯗ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯇꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯎꯇ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯃꯤꯅꯤ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯑꯥꯏꯅ ꯌꯥꯗ꯭ꯔꯕ ꯃꯤꯅꯤ ꯃꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯄꯤꯐꯝ ꯊꯣꯛꯏ ꯍꯣꯏ ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯎꯇ꯭ꯔꯤꯠꯀꯤ ꯃꯇꯥꯡꯗ ꯑꯗꯣꯝꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯗꯨꯅ ꯍꯣꯡꯇꯣꯛꯄꯤꯌꯨ ꯐꯤꯔꯦꯞ ꯑꯗꯨ ꯍꯟꯇꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯄꯨꯔꯣꯏꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯁꯤ ꯂꯦꯡꯗꯕꯤꯗ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯅꯁꯨ ꯈꯪꯂꯦ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯉꯁꯤꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯁꯤ ꯄꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯁꯣꯝꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯨ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯅ ꯀꯧꯕꯗꯒꯤ ꯂꯥꯛꯂꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯨ ꯃꯐꯝꯁꯤꯗ ꯆꯪꯉꯛꯇꯨꯅ ꯍꯧꯖꯤꯛꯇ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯕꯗ ꯉꯥꯏꯔꯤꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯏꯁꯣꯔꯗ ꯄ꯭ꯔꯦ ꯇꯧꯔꯤ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯅꯗꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯆꯠꯐꯝ ꯊꯣꯛꯇꯦ ꯃꯥꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯃꯈꯥ ꯇꯥꯅ ꯂꯩꯍꯧꯔꯤ ꯄꯥꯝꯖꯔꯝꯕ ꯏꯪꯂꯦꯟ ꯉꯁꯤꯗꯤ ꯀꯗꯥꯏ ꯏꯁꯣꯔꯅꯁꯨ ꯂꯧꯁꯟꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯆꯔꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯁꯨ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯄꯨ ꯃꯊꯃꯣꯏ ꯐꯥꯖꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯤꯡ ꯌꯥꯎꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯁꯤꯗꯒꯤ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠ ꯃꯆꯥꯁꯤꯡꯗ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯃꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯅ ꯃꯆꯥ ꯑꯅꯤꯁꯤ ꯃꯄꯥ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯒ ꯃꯈꯣꯏꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯕꯨ ꯀꯧꯗꯨꯅ ꯆꯔꯆ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯂꯤ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯅ ꯍꯥꯏꯔꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯂꯩꯈꯤꯗꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯗꯣꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯀꯌꯥ ꯑꯃꯒꯤ ꯁꯤꯡꯊꯥꯅꯗꯨꯅ ꯋꯥꯐꯝ ꯀꯌా ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯗꯣꯝꯗ ꯉꯁꯤ ꯑꯩꯅ ꯏꯄꯨꯔꯣꯏꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯍꯨꯠ ꯆꯤꯟꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯣꯝꯁꯨ ꯏꯄꯨꯔꯣꯏꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯑꯦꯗꯚꯥꯏꯖꯔꯤ ꯑꯣꯏꯅ ꯂꯩꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯑꯗꯣꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯏꯊꯧꯁꯨ ꯂꯣꯏꯔꯕꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯅꯊꯧ ꯑꯃꯈꯛ ꯍꯥꯏꯔꯒꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯣꯝꯒꯤ ꯃꯍꯨꯠ ꯕꯤꯁꯣꯞꯅ ꯑꯣꯏꯅ ꯁꯤꯜꯍꯧꯔꯒꯅꯤ ꯕꯤꯁꯣꯞꯇꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯁꯦꯡꯅ ꯊꯥꯖꯕ ꯃꯤꯅꯤ ꯑꯗꯨꯒ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯊꯥꯖꯗꯕ ꯃꯤꯒ ꯉꯁꯤꯁꯨ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯐꯥꯗꯔꯒꯤꯁꯨ ꯉꯁꯤꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯇꯤ ꯙꯔꯃ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯃꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯍꯟꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇꯗ ꯁꯝꯅꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯀꯤꯗꯃꯛꯇꯗꯤ ꯑꯗꯣꯝꯒꯤ ꯃꯍꯨꯠ ꯕꯤꯁꯣꯞꯅ ꯑꯣꯏꯅ ꯁꯤꯜꯍꯧꯔꯒꯅꯤ ꯋꯥꯐꯝꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯨ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯇ ꯍꯪꯉꯛꯂꯤ ꯑꯗꯣꯝꯅ ꯄꯜꯂꯤꯕꯗꯨ ꯀꯔꯝꯕ ꯙꯔꯃ ꯆꯦꯟꯗꯕ ꯃꯤꯒꯤ ꯃꯇꯥꯡꯗꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯏꯔꯥꯒꯤ ꯃꯇꯥꯡꯗꯔ ꯃꯍꯥꯛ ꯚꯥꯏꯀꯤꯡꯁ ꯅꯤꯡꯉꯣꯜ ꯑꯣꯏꯖꯔꯕꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟꯗ ꯕꯞꯇꯥꯏꯖ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯕꯅꯤ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯊꯥꯏꯔꯥꯒꯤ ꯃꯇꯥꯡꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗ ꯉꯁꯤ ꯑꯩꯅ ꯍꯧꯗꯣꯛꯆꯕ ꯅꯠꯇꯦ ꯋꯥꯐꯝꯁꯤ ꯎꯇꯤꯠꯀꯤ ꯃꯇꯥꯡꯗꯅꯤ ꯎꯇꯤꯠꯄꯨ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯀꯟꯅꯕꯒꯤꯗꯃꯛ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯥꯟꯅ ꯆꯠꯈꯤꯒꯗꯧꯔꯦ ꯎꯇꯤꯠ ꯃꯁꯥꯃꯛꯅꯁꯨ ꯑꯩꯒ ꯃꯔꯤ ꯂꯩꯅꯕꯁꯤ ꯄꯥꯝꯗꯦ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅꯤ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯕꯁꯨ ꯂꯩꯇꯦ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯣꯝꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯥꯁꯇꯔ ꯑꯣꯏꯖꯔꯕꯁꯨ ꯚꯥꯏꯀꯤꯡꯁꯤꯡꯒ ꯃꯔꯤ ꯂꯩꯅꯩ ꯙꯔꯃ ꯆꯦꯟꯗꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯃꯤꯒ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯇꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯈꯛꯇꯕꯨ ꯊꯥꯖꯕ ꯙꯔꯃ ꯑꯇꯣꯞꯄꯒ ꯃꯔꯤ ꯂꯩꯅꯗꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯒꯅꯤ ꯑꯗꯣꯝꯅꯁꯨ ꯎꯇꯤꯠꯇ ꯇꯝꯕꯤꯌꯨ ꯏꯄꯨꯔꯣꯏꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯉꯣꯟꯗ ꯉꯥꯛꯄꯤꯔꯝꯕ ꯃꯔꯥꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯅꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯦ ꯇꯝꯕꯤꯌꯨ ꯃꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯗꯤ ꯎꯇꯤꯠꯀꯤ ꯃꯔꯥꯜ ꯑꯗꯨꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯏꯔꯝꯂꯤꯕ ꯆꯦ ꯑꯗꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯃꯁꯥꯃꯛꯅ ꯏꯔꯝꯕ ꯃꯌꯦꯛꯅꯤ ꯃꯗꯨꯗ ꯃꯁꯥꯒꯤ ꯁꯥꯏꯟꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯗꯕꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯆꯠꯅꯒꯗꯧꯔꯤꯕ ꯔꯨꯜꯁꯤ ꯑꯩꯒꯤ ꯔꯨꯜꯅꯤ ꯑꯗꯨꯅ ꯎꯇꯤꯠꯇ ꯑꯗꯣꯝꯅ ꯇꯝꯕꯤꯌꯨ ꯃꯥ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯣ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯌꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯝꯃꯝꯃꯒꯤ ꯃꯔꯥꯜ ꯑꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯛꯄꯤꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯔꯝꯂꯒ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯁꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔे ꯃꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯁꯤ ꯃꯐꯝꯁꯤꯗ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯇꯧꯔꯨꯕ ꯌꯥꯏ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯏꯁꯣꯔꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯑꯗꯨꯕꯨ
ꯑꯗꯣꯝꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯉꯁꯤ ꯂꯦꯞꯄꯤꯕ ꯐꯤꯔꯦꯞ ꯑꯗꯨꯗꯤ ꯑꯔꯥꯟꯕꯅꯤ ꯇꯨꯡꯗ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯕꯥꯏꯀꯤꯡꯁꯤꯡꯁꯨ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯅ ꯂꯩꯔꯤꯕ ꯁꯦꯛꯁꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯃꯥꯟ ꯇꯧꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯐꯤꯔꯦꯞ ꯑꯗꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ ꯍꯥꯏꯔꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯅ ꯃꯨꯛꯇꯨꯅ ꯑꯗꯨꯝ ꯍꯥꯏꯔꯝꯂꯤ ꯃꯐꯝꯁꯤꯗ ꯙꯔꯃ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯃꯤꯕꯨ ꯂꯩꯇ꯭ꯔꯒꯗꯤ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯒꯅꯤ ꯂꯥꯟꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠ ꯃꯨꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯟꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯁꯨ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤꯕꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯋꯤꯟꯆꯦꯁꯇꯔ ꯁꯤꯇꯤꯁꯤ ꯊꯥꯗꯣꯛꯄ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯁꯨ ꯈꯪꯂꯦ ꯎꯇ꯭ꯔꯤꯠꯅ ꯀꯤꯡ ꯑꯦꯐꯦꯠꯇ ꯋꯥꯁꯛ ꯑꯃ ꯁꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗ ꯐꯦꯅꯟꯅꯗꯤ ꯃꯈꯣꯏꯁꯤ ꯑꯗꯨ ꯑꯗꯥ ꯋꯥꯁꯛ ꯅꯨꯡꯁꯛ ꯑꯃꯠꯇ ꯊꯤꯗꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅ ꯍꯥꯏꯔꯤꯕꯅ ꯃꯥꯅ ꯋꯥꯁꯛ ꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯍꯦꯛ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯍꯣꯏꯁꯨ ꯀꯟꯅ ꯌꯦꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯒꯤꯗꯃꯛ ꯃꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏ ꯈꯨꯔꯝꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯑꯦꯊꯂꯨꯞꯅ ꯏꯟꯁꯤꯟꯕꯗꯒꯤ ꯊꯥꯏꯔꯥꯗ ꯀꯔꯦꯝꯅꯗꯨꯅ ꯂꯩꯔꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯤꯄꯥꯁꯤꯅ ꯊꯥꯏꯔꯥꯗ ꯃꯅꯒꯟꯗ ꯏꯟꯗꯨꯅ ꯍꯥꯏꯔꯤ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯕꯥꯏꯀꯤꯡꯁ ꯅꯤꯉꯣꯜꯅꯤ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯆꯩꯔꯤ ꯁꯣꯝꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯎꯇ꯭ꯔꯤꯠꯁꯨ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯀꯤ ꯌꯥꯊꯪꯗꯒꯤ ꯁ꯭ꯇꯦꯄꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯇ꯭ꯔꯤꯠꯇ ꯍꯥꯏꯔꯤ ꯂꯣꯔꯗ ꯑꯗꯣꯝ ꯃꯐꯝꯁꯤꯗꯒꯤ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯊꯣꯛꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯣꯝꯕꯨ ꯍꯥꯠꯄꯒꯤ ꯌꯥꯊꯪ ꯑꯩꯉꯣꯟꯗ ꯄꯤꯔꯛꯇꯨꯅ ꯂꯩꯔꯦ ꯇꯨꯃꯤꯟꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯎꯇ꯭ꯔꯤꯠ ꯎꯄꯥꯏ ꯂꯩꯇꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯤ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯔꯝꯗꯕꯤ ꯁ꯭ꯇꯦꯄꯥ ꯑꯃꯗꯤ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯐꯤꯕꯝꯁꯤ ꯐꯦꯅꯟꯅꯁꯨ ꯎꯕꯗꯒꯤ ꯁ꯭ꯇꯦꯄꯥ ꯍꯣꯏꯗ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅ ꯐꯦꯅꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯗꯨꯅ ꯊꯝꯃꯝꯂꯤ ꯊꯥꯏꯔꯥꯁꯨ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯁꯨꯝ ꯀꯔꯦꯝꯅꯕ ꯍꯦꯜꯂꯛꯄꯗꯒꯤ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯔꯝꯗꯕꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯑꯦꯊꯂꯨꯞ ꯔꯥꯅꯤ ꯑꯦꯜꯁꯣꯏꯅꯁꯨ ꯂꯣꯏꯅ ꯎꯔꯦ ꯑꯗꯨꯕꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯤꯕꯅꯤꯅ ꯃꯌꯥꯝꯁꯤ ꯂꯦꯡꯕ ꯌꯥꯅꯗꯅ ꯂꯩꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯦꯊꯂꯨꯞꯅꯗꯤ ꯍꯔꯥꯎꯔꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯗꯤ ꯑꯁꯥꯎꯕ ꯐꯥꯎꯔꯤ ꯎꯇ꯭ꯔꯤꯠꯁꯨ ꯁ꯭ꯇꯦꯄꯥ ꯍꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯏꯔꯥꯅ ꯃꯌꯨꯝꯂꯣꯝꯗ ꯁꯥꯎꯅꯗꯨꯅ ꯍꯜꯂꯛꯄꯗ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯍꯧꯖꯤꯛ ꯁꯤꯇꯤꯁꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯌꯥꯎꯅꯈꯤꯕꯅ ꯃꯤꯁꯨ ꯏꯇꯥꯛ ꯇꯥꯛꯂꯤ ꯃꯁꯤꯗ ꯊꯥꯏꯔꯥꯁꯨ ꯃꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯗꯨꯅ ꯃꯌꯨꯝꯗ ꯆꯪꯁꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯑꯃꯁꯨ ꯄꯥꯏꯔꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅꯁꯨ ꯊꯥꯏꯔꯥꯗ ꯂꯥꯎꯔꯛꯂꯤ ꯑꯩꯅ ꯈꯪꯉꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯁꯤꯈꯤꯕꯗ ꯅꯪꯅꯗꯤ ꯍꯔꯥꯎꯔꯤꯕꯅꯤ ꯍꯥꯏꯕ ꯅꯪꯗꯤ ꯄꯦꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯁꯤ ꯐꯛꯀꯥꯏꯗꯒꯤ ꯇꯧꯔꯛꯂꯤ ꯊꯥꯏꯔꯥꯁꯨ ꯊꯣꯡꯁꯤ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯌꯨꯝꯁꯤꯒꯤ ꯐ꯭ꯂꯣꯔ ꯃꯈꯥꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯇ꯭ꯔꯤꯠꯃꯦꯟꯅꯁꯨ ꯊꯣꯡꯁꯤ ꯐꯛꯀꯥꯏꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯨꯡꯁꯤꯗ ꯊꯥꯏꯔꯥꯗꯤ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯥꯁꯤꯡꯁꯤ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯂꯩꯕ ꯎꯗ꯭ꯔꯦ ꯁꯣꯝꯗ ꯊꯥꯏꯔꯥꯗꯤ ꯐ꯭ꯂꯣꯔꯁꯤꯒꯤ ꯃꯈꯥꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯁꯨ ꯌꯨꯝꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯊꯥꯏꯔꯥꯅ ꯀꯤꯕꯗꯒꯤ ꯃꯆꯤꯟꯗꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅꯁꯨ ꯈꯪꯈ꯭ꯔꯦ ꯊꯥꯏꯔꯥ ꯐ꯭ꯂꯣꯔ ꯃꯈꯥꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯃꯁꯤꯗꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯐꯤ ꯃꯆꯦꯠꯁꯤꯡꯗ ꯃꯩ ꯆꯨꯗꯨꯅ ꯎꯕꯥꯛꯀꯤ ꯐ꯭ꯂꯣꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯊꯪ ꯊꯥꯗꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯄꯥꯛꯊꯗꯨꯅ ꯎꯕꯥꯛꯀꯤ ꯑꯍꯣꯕꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏꯒꯨꯝꯕ ꯕꯥꯏꯀꯤꯡꯁꯀꯤꯗꯤ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯅꯪ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯊꯥꯏꯔꯥꯅꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯅꯤꯄꯥ ꯑꯁꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯁꯣꯔꯤꯁꯤꯅ ꯎꯕꯥꯛ ꯑꯍꯣꯕꯁꯤꯗꯒꯤ ꯃꯉꯛꯁꯝꯗ ꯊꯤꯟꯖꯜꯂꯛꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯥꯏꯔꯥꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯅꯤꯄꯥ ꯑꯁꯤ ꯍꯥꯠꯂꯨꯕꯁꯤꯅꯤ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯃꯩ ꯆꯥꯛꯂꯕꯁꯨ ꯐ꯭ꯂꯣꯔ ꯑꯁꯤ ꯍꯥꯏꯒꯠꯇꯨꯅ ꯊꯣꯛꯀꯗꯕꯗꯨ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯅ ꯅꯟꯁꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯊꯥꯡꯒꯠꯄ ꯉꯝꯗꯅ ꯂꯩꯈ꯭ꯔꯦ ꯃꯩꯁꯤꯁꯨ ꯁꯨꯝ ꯆꯥꯛꯈꯠꯂꯛꯄꯅ ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕꯁꯤ ꯄꯥꯛ ꯁꯟꯅ ꯆꯥꯛꯄ ꯍꯧꯔꯛꯂꯤ ꯁꯣꯝꯗꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯎꯇ꯭ꯔꯤꯠꯁꯨ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯀꯤ ꯌꯥꯊꯪꯗꯒꯤ ꯁ꯭ꯇꯦꯄꯥ ꯍꯣꯏꯅ ꯀꯩꯁꯨꯝꯁꯪꯁꯤꯗ ꯐꯥꯖꯟꯗꯨꯅ ꯊꯝꯃꯝꯂꯦ ꯃꯄꯥꯟꯂꯣꯝꯗꯅ ꯅꯨꯄꯤ ꯑꯃꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯒꯤ ꯌꯨꯝꯁꯤ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯗꯒꯤ ꯁꯤꯇ꯭ꯔꯤꯛ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯅ ꯆꯥꯛꯂꯤꯕ ꯃꯩꯁꯤ ꯀꯟꯅꯕ ꯆꯦꯟꯁꯟꯅꯈ꯭ꯔꯦ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯨ ꯁꯣꯝꯗ ꯃꯈꯣꯏꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗꯅ ꯊꯥꯏꯔꯥꯗꯤ ꯃꯩꯁꯥꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯁꯥꯁꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯄꯥꯟꯂꯣꯝꯗꯅ ꯁꯤꯇ꯭ꯔꯤꯛ ꯑꯃꯗꯤ ꯐꯦꯅꯟ ꯍꯣꯏꯅꯁꯨ ꯌꯨꯝꯁꯤ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯀꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯩꯁꯤ ꯁꯨꯝ ꯆꯥꯛꯈꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯗ ꯐꯦꯅꯟꯅꯁꯨ ꯁꯤꯇ꯭ꯔꯤꯛꯇ ꯊꯥꯏꯔꯥꯗꯤ ꯃꯅꯨꯡꯗ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁꯤꯇ꯭ꯔꯤꯛꯅꯁꯨ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯐꯦꯅꯟꯅ ꯑꯣꯁꯕꯠꯇ ꯐꯥꯗꯔ ꯕꯤꯌꯣꯀꯥꯕꯨ ꯊꯨꯅ ꯀꯧꯔꯨꯅꯕꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦ ꯑꯣꯁꯕꯠꯅꯁꯨ ꯄꯔꯕꯞ ꯂꯥꯛꯇꯨꯅ ꯄꯥꯎ ꯑꯁꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗ ꯇꯝꯕꯗꯒꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯄꯟꯊꯕ ꯇꯧꯗꯨꯅ ꯆꯦꯜꯂꯛꯂꯤ ꯃꯍꯥꯛꯅꯁꯨ ꯍꯧꯖꯤꯛ ꯊꯥꯏꯔꯥꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯂꯒ
ꯃꯩ ꯆꯥꯛꯂꯤꯕ ꯌꯨꯝꯁꯤꯗ ꯆꯦꯟꯁꯟꯒꯦ ꯇꯧꯔꯤ ꯃꯁꯤꯗ ꯁꯤꯇ꯭ꯔꯤꯛ ꯑꯃꯗꯤ ꯐꯦꯅꯅꯁꯨ ꯐꯥꯗꯔ ꯕꯤꯌꯣꯀꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯐꯥꯔꯤ ꯃꯅꯨꯡꯗꯅ ꯊꯥꯌꯥ ꯑꯁꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯪꯕꯗꯒꯤ ꯃꯩꯁꯥꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯕꯤꯌꯣꯀꯥꯕꯨ ꯑꯃꯨꯛꯇꯪ ꯀꯧꯔꯝꯂꯒ ꯊꯥꯡ ꯁꯣꯔꯤꯁꯤꯅ ꯃꯊꯕꯥꯛꯇ ꯊꯤꯟꯖꯟꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯃꯄꯥꯟꯗꯅ ꯕꯤꯌꯣꯀꯥꯁꯨ ꯐꯦꯅꯟ ꯍꯣꯏꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ